नुंसीरबा इचिल इनाउसिंग ngasidi ikhoi phazab lamchat ki matang da hadis tara khatang punna khangminasi Hazrat Aisha radhiyallahu anha na hai aina huzur sallallahu alaihi wasallam dagi tajahwi mu'min gi phazab lamchat asina roza henba amasung ahing chuppa ibadat tawba mi gi thakama nei Hazrat Abu Hurairah radhiyallahu anhu na hai Allah gi Rasul sallallahu alaihi wasallam na haibirami iman puraklabasing gi manungdagi mapung phaba mu'mindi khwaidagi hena lamchat phazariba mi aduni nakhoi gi manungdagi khwaidagi hena phaba mi di masagi nupida khwaidagi hena luna chana tawriba mi aduni Hazrat Aisha radhiyallahu anha na hai Allah gi Rasul sallallahu alaihi wasallam na haibirami mapung phaba mu'mindi khwaidagi hena lamchat phazariba amasung imung manungi mi singa khwaidagi hena luna chana leminnariba mi aduni Hazrat Abdullah ibn Umar radhiyallahu anhuma hai Rasulullah sallallahu alaihi wasallam na haibirami minai simbu leiraga maning tamhalliba mi adugi mathakta aidi angak bachai phazaba lamchat na maning tamna leiriba mi adubu karigi leidribano masigi sawabti yamna chawi haibadi mahagna miyam ga fazana loinarabadi miyam adu mana haibi injarkani Hazrat Abu Umama radhiyallahu anhu na hai Allah gi Rasul sallallahu alaihi wasallam na haibirami kanagumbana masabu achumbani khangna khatna chaina ba thadoklabadi aina mahakidamak jannat ki sidaidi yum ama bihannabagi damak daita lauribani kanagumbana phagida fawu machin thidrabadi mahakidamak jannat ki mayaida yum ama bihannabagi damak aina daita lauribani kanagumbana masagi lamchat phazahallabadi mahakidamak aina jannat ki awang mafamda yum ama bihannabagi damak daita lauribani Hazrat Anas bin Malik radhiyallahu anhu na hai Allah gi Rasul sallallahu alaihi wasallam na haibirami kanagumba musalman bahai amabu harau hannabagi damak Allah na pamba mongda unarabadi khudam oina momon minok loina na unaraba qiyamat ki numitta Allah na mahakusu harau hanbigani Hazrat Abdullah bin Amr radhiyallahu anhu na hai aina Allah gi Rasul sallallahu alaihi wasallam dagi tajahwi sariyata amal tawriba musalman adu mahaki pukchel chawba amasung lamchat phazaba aduna ahing chuppa namazda Quran gi ayat sing soliba amasung roza yamne heliba mi adugi thak phangba ngamgani Hazrat Abu Darda radhiyallahu anhu na hai Nabi Karim sallallahu alaihi wasallam na haibirami qiyamat ki numitta mu'min gi ser falada lamchat phazabdagi hena lumba topa amal amata lairoi qiyamat ki numitta mu'min gi ser falada lamchat phazabdagi hena lumba atopa amal amata lairoi Hazrat Muaz bin Jabal radhiyallahu anhu na hai aina sagol tong nabagi damak aigi khong sagol gi khongne ta thamlingai tanja aduda Allah gi Rasul sallallahu alaihi wasallam na ingonda aroi bana sihat oina wafam asi takbiraki ho Muaz nahak miyam gi damak nasagi lamchat phazahallu nungsirabai chilinaw sing hai jakriba hadis sing asi khangjin bagaloina na Allah Ta'ala na ikhoibu hadis sing asida amal tawbu ngambagi pangal pinabi oisano